Koutruk ki Thoudok Leikhidrabi Ngangbam Ongbi Surbala Meesi mari leinana shemkhiba Leingak ki Yanaba Purakkhre Leikhidrabi Surbala gi imungda gratia oina lupa lakh Chief Minister Nongthombam Biren pikhre ngasi nungthil pung ama minute nifu mangarum taba duwaida GSC gi convener and popular na luchinba mihut kangbu ama Chief Minister Nongthombam Biren ga mahaki secretary ta unaki Sekmai AC gi MLA su oiriba Leingak ki fishery minister haikam dingo yauna unakhiba duda point ahumda Yanaba Purakkhre Leingak ki maike secretary to Chief Minister Nongthombam amasung JSC gi convener and popular na khudek piraga thadorakpa yana warol adugi manungda Leikhidrabi Ngangbam Ongbi Surbala gi imungda tha asigi manungda lampiba gi thabak loishinba Leikhidrabi gi khwaidagi naknaba imungi miyoi amada Leingak ki health department ta special case oina cabinet na ayaba piraba matung thabak hapa amade area domination ki damak ehenba security lehenba haiba wafam sing yauri